PM na all party meet JNK gi state wood hanjinabagi thajaba pikre Jammu amasung Kashmir gi political party pumnamak yauna kaukiba mifam adu Prime Minister Narendra Modi na Delhi da laiba mahaki official residence ta hawdoktuna pangthokre haire PDP gi Mehbooba Mufti National Conference ke Farooq Abdullah Congress ke Gulam Nabi Azad amasung atai lusingba sing mifam adu da yaukhe mifam adu pung 3:30 subna chathakhi amasung PM na mipum khudingmaki wa mahakna karigumba thajaba amata pithokringai takhi haide miyamna union territory status pbc pamde statehood hanjinba pami haina NC gi lusingba Omar Abdullah na phongdokhibaga loinana lusingba pumnamakna statehood tankhiba mifam duda prime minister na delimitation process hana loishingani amasung adugi tungda atai issue sing loishingani haina su phongdokhi mifam adu peningai oi haibaga loinana Jammu and Kashmir ge statehood hanjinnabagi thajabasu mahakna mifam duda pikhi haide miyamna terrorism maru phangna muthanaba kathokpaga loinana tawrakpa thabak sing arembada taroi haina su PM Modi na pankhi haide China na India gi ngamkhai manakta leiba Tibet ta bullet train chelanba hokre Himalayan lamdam da leiba Tibet ta China na fully electrified bullet train ngasi dagi chelanba hokre Communist Party of China CPC ki chahi chama surakpagi thauram gi mangoina na kilometer lising mari ga chahum yankhai manga sangba lasa niying singgi lambi ase Sichuan Tibet Railway gi saruk amane masina South East Qinghai Tibet Plateau gi saruk phawgani amade thaurang asina China gi border singda ningthina ngak senbagi khongthangda yamnamak mai pakpa puraklagani haikhe hawjiksu China na Arunachal Pradesh ase South Tibet ki saruk amani haina claim tawba leptri haire China na hawjikti sengdu dagi lasa phawba chatpada pung nifuga nipan changlamba adu sumnatagi pung taraga humdoi khaktamak changlagani haire malem sida Germany dagi hena phaba US ki marup leite Anthony Blinken yumsa kaisa numita Germany da thunglaba matungda US State Secretary Anthony Blinken na Berlin ga marifana thambase Washington gi maruiba agenda ni haina phongdokre ai khalli masi tasengna hairabani na United States kidi malem sida Germany dagi hena phaba khongloi leite marup leite haina Blinken na haikre panba yabadi German Chancellor Angela Merkel amasung Foreign Minister Heiko Maas aniga unaduna wari sananabagi damak Blinken na Berlin gi khongchat asi satkibane Manipal University Jaipur na online MBA degree tamnaba application kaure Manipal University Jaipur na business knowledge amadi management skills kidamak ningthina design tawrba chahi ani tamgadaba online MBA program gidamak mahiroi oinaba application kaure chahi lakh amagi mamangda lairamba anauba makhalgi ancient human Israel da discover tawkhre masak khangdriba chahi lakh ama helaba ariba matamge miyoi makhal ama Israel gi researcher singna masak khangkhre researcher sing aduna Ramla city gi last survivor haina khangnaba yamna liraba matamge miyoi makhal kanglup aduni haina thajare researcher singna phangliba aduda chahi lakh amaga lising kun amasung chahi lakh amaga lising nifu marakta lairamba miyoi amagi skull amasung job phangkhiba adudagi khanglakhibani haire Myanmar gi lanthengnariba asina miyoi lakh aniga lising kunthra rom mayumda lahandre United Nations na ngarang haikibada lanmi laingak amadi madubu yaningdaba miyamga khatnariba sina maram oiraga miyoi lakh aniga lising kunthra rom mayumda laijaba phangandre makhoi saphagani khanjaba mafam thiduna koisen chena duna leiri haire hawjik Myanmar da lanjenariba mayam asi chana thangnaba amadi tangai fadaba polam kaya mateng piba mathau yamna oire United Nations Office for the Coordination of Humanitarian Affairs OCHA na hawjik mateng piba yaba kaya asi lanmi laingak asina athingba piba violence amadi saphaba oigadaba thawong watpana piba ngamdana leire haire